Akashvani Imphal Nayani Devi na pau pajari ahanbada maru oiba pau Har Ghar Tiranga Singani Kunmanga campaign ge ahanba tangkaki saruk ama oina ngasi Imphal East Jilla ge relief camp taramatoida Tiranga Rangoli competition amasung rakhi sabagi thauram pangthokli Arunachal Pradesh ngasi kaina kanna nung chugani haina red alert lauthokre Manipur yauna awang nopol lamdamgi lem horiba saruk singda sungasi akan manung chugani hairi Pradhanmantri Narendra Modi na thaji ki tarada Amritsar amasung Sri Mata Vaishno Devi Katragi Marakchen gadaba Bande Bharat Express virtual oina lamtharagani amasung Kendra gi road transport amasung highways mantri Nitin Gadkari na hairi laibak asigi lambi amasung transport ki infrastructure malem gi thaki yaurakle Har Ghar Tiranga Singani Kunmanga campaign ge ahanba tangkaki saruk ama oina ngasi Imphal East Jilla gi tongan ba relief camp taramatoida Tiranga Rangoli competition amasung jati gi machu ahum phiral gi lang season aduna rakhi sabagi thauram pangthokli relief camp sing adugi manungda Ideal Girls College Akampat Working Women Hostel Thambal Khong Bal Vidya Mandir Residential School amasung Andro Schedule Caste Girls Hostel Andro Lokpak Chumna Chingba Yauri Thauram asi District Administration Imphal East na Rajya ki Social Welfare Department amasung Education X Department ka kusamna na sinbani Imphal da ngarang dagi hokhiba numin inigi oiba design amasung entrepreneurship ki capacity building program gi pedagogy amasung orientation workshop ki ngasini ni janba numita design thinking gi experience share tauba brainstorming session amasung formulation of new CBDE strategies na jingba thorong kaya mathang pangthokani numidang wairam da kala sanskriti gi thorom sing pangtoktuna workshop si loisingani workshop si National Institute of Technology NIT Manipurna Indian Institute of Information Technology Design and Manufacturing Kanchipuramga punna sinbani Thadau inpigi mi hutsingna tampaki tongan belup singa wari sanekiba adubu Information Center for Hills Areas Manipur ichamna nungaiba phongdorakli ichamna thadorakpa cherol amana hai napak tanariba asi ko annaba nakal anina laukhalakliba achumba khongthang asi ta sengna thagatningai ni nakal ani gi marakta santainabagi anuba pandup ama hangdopa kaktana tana raija sida kanglup punamaki marakta santi amasung nungsi chanana hingminabagi phibam jinna bada achauba mateng oirakani haina ichamna asa tawi hairi India Met Department na Arunachal Pradesh tanga si kai nakanna nung chugani haina red alert lauthokre department asina hai Arunachal Pradesh tan ingthaukaban mit pawba raija si mafang kaya da akan banung chugani Manipur yauna awang nongpol lamdamgi lemhoriba saruk sing Tamil Nadu Puducherry amasung Karaikal da sungasi akan banung chugani haina department asina hairi weather agency asina hai Bihar Jharkhand Orissa nongchu Bengal amasung Sikkim gi mafam kaya da ngasi akak araw amasung akan banung sit yauna nong chugani Madhya Maharashtra amasung Marathawa da lamdam natana laibaki mafam ayambada ngasi pak sana nong chugani hairi marak asida India Meteorological Department Imphal Center gi pauna hai Manipur da ngasi jila mapandan nong chugani center asina hai raija sigi tongan bajila singda mayai orapa chang yongna nong churaba yai adumoina mak Tamenglong Senapati Kangpokpi Ukhrul Kamjong Tengnopal Chandel Churachandpur amsung Ferjol jila singdati nong kanna chugani hairi Pradhanmantri Narendra Modi na tha sigi tarada Amritsar amasung Sri Mata Vaishno Devi Katragi marakta chengadaba Bande Bharat Express rail gari virtual oina lamtharagani Akashvani gi Jammu Paumina hai rail gari asi laibak pokpan min natana chayol amata taruk lak chengani warol amata railways na hai Kashmir tampakta sel thumgi thabak thoram sing paikat pada pungning thoganaba achaubo khongthang ama oina Northern Railways na pochai puthok puchin taunaba Anantnak Railway Station hangdokle tabiriba pawasi Akashvani Phaldagini Kendra gi road transport amasung highways mantri Nitin Gadkari na hairi laibak asida lambi amasung transport ki infrastructure asi malem gi thaki yaurakle masina lam chatpagi matam changba hanta hanbata natana environment kanbasu ngamle
Indian Construction Equipment Manufacturer Association gi New Delhi da pangthokpa humphudra manga suba chahi gi mifamda Sri Gadkari na wafam asi phongdokhibani mahakna hai ngasi di Bharat asi construction equipment industry da Japan dagi mangjil thaduna malengi ahum suba mafamda leire Sri Gadkari na hai lambi jembagi magun gi matangda sarkar na hiram amatada santai na batawroi amasung thikadar singi mathakda akan bathabak lokatkani mahakna hai leibak asida lambi amasung transport ki infrastructure magun leihanaba amasung asoi angam thokhandabada malengi thak ewanaba sarkar na thoidokpa mityeng thamli Brazil amasung Bharat ki marakta tongan balam kayada tengbang pinaba hengat anaba Pradhan Mantri Narendra Modi amasung Brazil ki Rashtrapati Luiz Inacio Lula da Silva na yanakre Luchingban na telephone da wari sanabada wafam si yanakhibani Pradhan Mantri Office ki warol amana hai wari sanaba da Luchingban na lalol itik technology energy ngaksel lawu singu hagsel amasung leibak ani gi miyam marakta leinaba mari na chechin hanaba yanakhi makhoi ani la leibak ani gi swarta da leiba lamlamgi amasung malengbi oibo wafam kya da su mot phongdok nakhi Pradhan Mantri Modi na mamang thada Brazil da chatluba du su amuk ananing singki Pradhan Mantri Office na hai Luchingba ani na India Brazil Strategic Partnership anoba thak amada yohanabagi achetpa phirep su phongdok nakhi National Security Advisor Ajit Doval na ngarang Moscow gi Kremlin da Russia gi Rashtrapati Vladimir Putin ga unakre madugi mamangda nungthilda Sri Doval na Russia gi Security Council gi Secretary Sergei Shoigu ga unakhi Thauram aduda wangang bada Sri Doval na hai Bharat amasung Russia gi marakta kuiraba matamdagi akanaba amasung afaba mari leinarakli leibak ani makki marakta lam kayada tengbang na duna lakli mahakna hai Russia gi Rashtrapati Vladimir Putin athuba matamda Bharata laklagani amasung madugi matam leplabagumbani adumoina mahakna akaknaba numin amasung matamdi phongdokhide Sri Doval na hai We are very excited and delighted to learn about the visit of His Excellency the President of Russia, President Putin, to India. I think that the dates are almost finalized now. These summit meetings have always been the watershed points. They have always given a new direction to our relations. So I do hope that this meeting at this point of time will give us some new ideas. Bharat na kuntranipan suba Bogota International Book Fair lising ani kuntaruta guest of honor leibak oina saruk yagadauri masina leibak ani gi miyam marakta samna anabagi anoba pandup ama hangdok lagani Colombia da leba Bharat ki ambassador Banlal Humana tawbimal khangba ul aduna hai amana amagi sahitya pithok pisin tawnaba sina leibak ani gi miyam marakta amaga samna anabagi mari hena chesil halagani Lok Sabha da Birodi Luchingba oiriba Rahul Gandhi na voter list lana semdok senjin tawre haina maral sirakliba adu election commission na yakidre social media da thagat pawarol amada maral sirakliba sing adu lana lamjing mani hairaduna election commission na hai Sri Gandhi na mahak masana hairibadu achumbani haina laurabadi mikhalgi niyam matung ina maha declaration orta sahi tawgadabani Kamisana hai Birodi Luchingba sina mahang masana hairibadu thajadrabati leibak asigi miyambu lana lamjingba amasung maram chadana waroisin piba tokadabani Bharata chahi asigi January dagi April phawbada ana layengi mapal lamdagi tourist lak amali singkunramatoi hena lakhi wafam asi kendragi tourism amsung culture mantri Gajendra Singh Shekhawat na Raja Sabhada aiba oina piba paukum amada phongdokhibani aroibada maruiba paw amo Har Ghar Tiranga lising ani kunmanga campaign gi ahanba tangka ki saruk ama oina ngasi Imphal East Jilla gi relief camp taramathoida Tiranga Rangoli competition amasung rakhi sabagi thauram pangthokli Arunachal Pradesh ngasi kai hena kanna nong chugani haina red alert lauthokre Manipur yauna awang potlam dangwi lem horiba saruk singda sungasi akan manong chugani hairi
प्रधानमंत्री नरेंद्र मोदी ने था सी तरादा अमृतसर अमसुंग श्री माता वैष्णो देवी कतरा की मरकत चेनगदबा वंदे भारत एक्सप्रेस वर्चुअल ओइना लमथारगनी अमसुंग केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरी ने हाइरी लेबाक असिगी लंबी अमसुंग ट्रांसपोर्ट की इंफ्रास्ट्रक्चर मालेम की थाकी यौरकले पाउ लोइजरे।